ngasimak Malemgi mapham kayada sandorakliba human metapneumovirus HMPV leina si anouba leina natte hairiba leina asigi matangda miyamna ka henna mi paiba poktanaba Health Services Manipur ki Director Dr. Kembo Gonmaina phongdorakli hairiba wafum sing asi ngasi lamphelda liba Directorate of Health Services Office da Director Dr. Kembo Gonmaiga ELITETV ga kanan unabamana phongdokibani maana makha taraduna hairiba virus makal asi India da lisingani ga subna amadagi hauna thengnaduna lakre amadi hairiba laichat asigi layong singdi COVID-19 gumna lokhuba isa sagatpa nasal congestion amadi sor honba warakpa sing asini hairiba layong sing asi isada phawraklabadi porompata leiba Jenims Hospital gi BRDL lab sa leiriba RT-PCR da test tokthokpiu karigumba bronchitis natraga pneumonia naba myoy singda narakpa thoklabadi hena luba condition oiraktringay district health authority singda athubada pau pigadabani hairi masiga loinana hairiba laichat asi mi amaga longnaba matamda yamna laiba maramna khutsa sapona sengna chamthokpa face mask sejanaba miyam tinba mafam changdanaba su khangalakhi amadi hauji phawbki oina hairiba laichat asigi antiviral treatment natraga vaccine leitri isa ishana section na lu nana leirabadi hairiba virus sing asi changbangam loi amadi virus asina infect tawragasu numit kun nirom isolation tawduna section thawrang sing lawrabadi leina asidagi phahanba ngami haikibaga loinana lamdam iramdam Manipur gi section thawrang oina airport medical staff sing thamduna mapal lamdagi lakpa miyoi sing yengsilli hainasu phongdokhi phawbidi siba khotpasu leite asigi leina digi aduna ya asigumbagi positive way kharabisingsu hojikbudi pharaga discharge tokiba admit tawrsu discharge tokibusu leibni aduna asigi side akoina monitor tawrga coordinate tawrga IDSP gi site lombigi sise akoina yengdon leibni aduna hojikse ILI haibugumba sari haibugumba severe acute respiratory infection gumba ko